ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯅꯤꯄꯨꯔꯤ ꯐꯣꯛꯂꯣꯔꯤꯁꯇꯤꯛꯁꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 12ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯥꯒꯠꯆꯈꯤꯕ ꯐꯣꯛꯂꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯍꯥꯏꯕ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯑꯅꯧꯕ ꯇ꯭ꯔꯦꯟ ꯃꯣꯗꯔꯟ 에듀케이션 시스템ꯁꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ traditional knowledge system ꯑꯅꯤꯃꯛꯁꯦ ꯇꯨꯅ ꯆꯠꯃꯤꯟꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯇꯨꯡꯂꯣꯝꯗ ꯍꯟꯕꯒꯤ ꯃꯁꯛ ꯑꯃꯈꯛ ꯎꯔꯤꯕꯁꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯜꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯅꯧꯕ education system siga haibadi formal education siga informal education gi adungaba traditional knowledge mayam ji masiga ani tuna samina bhaibisina aikhoi gi khunai simangom changsin nabagi achouba pambaini aduga masi amata ngairaba aikhoi gi identity amasung aikhoi gi culture bu masak thokna thamnabagi pambaini haibigi wafam asi mamangi adungaba sarukto maduga thamjaki ngasi amu asigi makasa tharok poina maruoiba ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯣꯛꯂꯣꯔꯤꯁ ꯃꯌꯥꯝꯅ ꯐꯣꯛꯂꯣꯔꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯣꯛꯂꯣꯔ ꯁ꯭ꯀꯣꯂꯔꯁꯤꯞꯇ ꯊꯣꯏꯗꯣꯛꯅ ꯃꯐꯝ ꯆꯥꯎꯅ ꯀꯜꯂꯤꯕ ꯐꯣꯛꯂꯣꯔꯤꯁꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯣꯛꯂꯣꯔꯒꯤ ꯃꯆꯥꯛꯁꯤꯡ ꯄꯨꯈꯠꯆꯗꯨꯅ ꯅꯩꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯒꯦ ꯃꯃꯥꯡꯒꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯁꯔꯨꯛꯇꯨ ꯃꯗꯨꯗ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯈꯤꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯗꯅ ꯑꯗꯨꯒ ꯊꯥꯒꯠ ꯋꯥꯍꯩ ꯄꯤꯕꯤꯔꯛꯈꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯁꯦꯡꯅꯃꯛ ꯐꯣꯛꯂꯣꯔ ꯍꯥꯏꯕꯁꯤ ꯄꯜꯁ ꯑꯣꯐ ꯗꯤ ꯄꯤꯄꯜ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯜꯅꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯤꯍꯨꯜꯅꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯐꯣꯛꯂꯣꯔ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯍꯨꯜꯂꯤꯕ ꯃꯤꯍꯨꯜ ꯑꯁꯤ ꯁꯣꯟꯊꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯐꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯐꯕ ꯃꯥꯏꯀꯩꯗ ꯆꯠꯄ ꯅꯠꯇꯦ ꯁꯣꯟꯊꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯃꯁꯤ ꯀꯌꯥꯝ ꯁꯥꯡꯅ ꯆꯠꯀꯅꯤ ꯑꯃꯁꯨꯡ ꯃꯤꯍꯨꯜꯁꯤ ꯃꯁꯤꯅ ꯃꯥꯡꯈ꯭ꯔꯕ ꯀꯥꯟꯗꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯂꯣꯏꯗꯣꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯜꯁ ꯑꯣꯐ ꯗꯤ ꯄꯤꯄꯜꯅꯤ ꯍꯥꯏꯅꯔꯤꯕ ꯐꯣꯛꯂꯣꯔꯁꯤꯅ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯟꯅ ꯑꯃꯁꯨꯡ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯂꯕ ꯈꯨꯟꯅꯥꯏ ꯑꯗꯣ ꯃꯗꯨ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯃꯁꯛꯁꯤ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯂꯕ ꯃꯁꯥꯒꯤ ꯃꯇꯤꯡ ꯂꯩꯅ ꯍꯤꯡꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯦ ꯃꯔꯝ ꯑꯗꯨꯅ ꯐꯣꯛꯂꯣꯔꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯜ ꯇ꯭ꯔꯦꯗꯤꯁꯟꯕꯨ ꯀꯨꯞꯅ ꯅꯩꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯒ ꯍꯥꯏꯔꯤꯕ ꯑꯣꯔꯦꯜ ꯇ꯭ꯔꯦꯗꯤꯁꯟ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜ ꯑꯃꯗꯒꯤ ꯃꯤꯔꯣꯜ ꯑꯃꯗ ꯏꯄꯥ ꯏꯄꯨ ꯃꯌꯥꯝꯁꯤꯅ ꯍꯧꯈ꯭ꯔꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯂꯝ ꯆꯠꯈꯤ ꯏꯄꯥ ꯏꯄꯨ ꯃꯌꯥꯝꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯅ ꯇꯥꯁꯟꯗꯅ ꯁꯦꯝꯃꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔ ꯍꯥꯎꯁ ꯅꯣꯂꯦꯖꯀꯤ ꯁ꯭ꯇꯣꯔ ꯍꯥꯎꯁ ꯑꯃꯈꯛꯅꯤ ꯐꯣꯛꯂꯣꯔ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯕꯨ ꯀꯨꯞꯅ ꯅꯩꯅꯕ ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯃꯁꯛ ꯈꯪꯕ ꯑꯃꯁꯨꯡ ꯃꯁꯤꯕు ꯌꯣꯛꯇꯨꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯃꯁꯤꯗ ꯄꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯊꯣꯏꯗꯣꯛꯅ ꯃꯔꯨꯑꯣꯏꯕ ꯍꯤꯔꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯐꯣꯛꯂꯣꯔꯤꯁ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯁꯣꯛ 1958ꯗ ꯆꯥꯔꯂꯦꯁ ꯗꯥꯔꯋꯤꯟꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯖꯤꯟ ꯑꯣꯐ ꯁ꯭ꯄꯦꯁꯤꯁ ꯃꯌꯥꯝꯅ ꯊꯤꯑꯣꯔꯤ ꯑꯣꯐ ꯏꯚꯣꯂꯨꯁꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯨꯡꯂꯕ ꯊꯤꯑꯣꯔꯤꯁꯤ ꯄꯨꯊꯣꯔꯛꯄꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤ ꯍꯥꯟꯅ ꯆꯠꯂꯝꯕ ꯃꯥꯏꯀꯩ ꯍꯥꯟꯅ ꯆꯦꯟꯊꯔꯝꯕ ꯏꯆꯦꯜ ꯑꯗꯨꯗ ꯏꯈꯥꯏ ꯑꯃ ꯄꯤꯔꯒ ꯑꯅꯧꯕ ꯃꯥꯏꯑꯣꯜ ꯑꯃꯈꯛꯇ ꯑꯗꯨꯒꯨꯝꯂꯕ ꯃꯥꯂꯦꯝ ꯑꯁꯤ ꯂꯥꯛꯈꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯤꯕ ꯋꯥꯐꯝꯅꯤ ꯆꯥꯔꯂꯦꯁ ꯗꯥꯔꯋꯤꯟꯒꯤ ꯁꯨꯡꯂꯕ ꯊꯤꯑꯣꯔꯤꯁꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯕꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯚ꯭ꯌꯨ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯄꯨꯝꯅꯃꯛꯁꯤ ꯄꯨꯡꯍꯣꯡ ꯍꯣꯡꯍꯟꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯆꯠ ꯆꯠꯇ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯁꯤ ꯏꯁꯣꯔ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯃꯗꯨꯗꯒꯤ ꯄꯥꯗꯝ ꯂꯥꯛꯑꯒ ꯁꯥꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯊꯥꯖꯅꯕꯤ ꯀꯌꯥꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯤꯁꯟ ꯄꯨꯝꯅꯃꯛꯁꯤ ꯃꯥꯒꯤ ꯊꯤꯑꯣꯔꯤꯁꯤ ꯃꯁꯤꯅ ꯄꯨꯡꯆꯥꯏ ꯆꯥꯏꯅ ꯊꯨꯒꯥꯏꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯁꯦꯝꯃꯛꯄꯅꯦꯅ ꯂꯩꯔꯝꯕ ꯊꯥꯖꯅꯕꯤꯗꯨ ꯃꯥꯒꯤ ꯊꯤꯑꯣꯔꯤ ꯑꯁꯤꯅ ꯃꯤꯑꯣꯏꯕꯁꯦ ꯃꯁꯤ ꯏꯁꯣꯔꯅ ꯁꯦꯝꯃꯛꯄ ꯅꯠꯇꯦ ꯃꯁꯤꯗꯤ ꯏꯚꯣꯂꯨꯁꯅꯔꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯁꯦ ꯇꯞꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯑꯕ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤꯗꯤ ꯑꯦꯞꯁ ꯌꯣꯡꯗꯩ ꯑꯣꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯇꯣꯉꯥꯟꯕ ꯑꯗꯨꯒꯨꯝꯂꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯌꯥꯒꯤ ꯃꯆꯥꯛ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯁꯤꯖꯤꯟꯅꯔꯒ ꯃꯁꯤꯒꯤ ꯖꯁꯇꯤꯐꯤꯀꯦꯁꯟꯁꯦ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯇ꯭ꯔꯦꯗꯤꯁꯟꯁꯦ ꯃꯁꯤꯗ ꯑꯆꯧꯕ ꯏꯝꯄꯦꯛ ꯑꯃꯒ ꯂꯩꯈꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯄꯨꯝꯅꯃꯛꯁꯤ ꯄꯨꯡꯍꯣꯡ ꯍꯣꯡꯈꯤꯗꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯊꯥꯖꯔꯝꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯥꯗꯣꯔꯒ ꯍꯥꯟꯅꯒꯤ ꯇ꯭ꯔꯦꯗꯤꯁꯟꯗꯨ ꯃꯗꯨꯗꯒꯤ ꯅꯥꯊꯩꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯍꯩ ꯃꯁꯤꯡꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ
lambi thong phaganabu honaba industry chakanabu honaba lalolitik tamai onjalakpa amasung sen thumgi adungaba alternative gi lamse masidi yamna miyeng thangjalakpasina maram orega aikhoigi human values madudi gi aikhoigi maru oina miyoibagi maramda miyoibagi punsirogi maramda aikhoigi nat ki maramda lairammiba adungulaba isel punamakse masidi nakanda thaido thambana miyoibagi values human values nomo sum dem thari sina dem dharak puchina maram oiraga mi si mi oiram badagi atopa hana akoina magi theory si puthokri ngai da leiramba mi singi wakhallon daga nongna laiba miron si masigi wakhallon si khenerak pa matamda masina akoi ma miyoiba samaj si masida adunglaba mangjiba kaya ama punama si tamna tamna khangnari aduga magi puthoraiba theory si masina akoi ge miyoibagi agyan loksingi lamda piriba kanaba si masidi angakpa mani masina maram oiraga science and technology aduga anoba gyan loksingi lamsida asukmatik chakhwalak pusina ngasidi miyoiba se chakhwatpada kham thengi haidana hainaribani aduna aikoina mars pawda khongdaba ngame masidagi tamna tan masida lakpa matamda science and technology gi akan ma yawol si masina ngasidi aikoi se science and technology gi asungulaba taibung pan modern jug se masida lairibani matam amada dharma na malem se dharma gi doctrines mayam duna chatnabi thajanabi wakhal miyeng punamoktuna malem se rule toromani aduga hojikna amuk madugi malem si karina rule tori harigre scientific knowledge habise masina rule tori bani scientific knowledge habise masida aikoina kano systematic and formative knowledge habise na ko science na long ne aduga masida scientific knowledge harigre di akoi gi yamna reasoning yawba madagi yamna systematic oiba formative oiba knowledge ki masak singdo madu aikoina mahaiba vegyanik oiba wakhal miyeng ena longnari masida magi theory of evolution se masi tholakhraba matung sida malem sida anoba yawlama lakpa matamda miyoibigi maramda neinaba miyoiba khunai gi maramda neinaba tongan tongaba discipline gi background ri horkiba adunglaba scholar kayana scholar mayam sina aikhoigi hanna gi tradition gi thangthadana lakpa amadi aikhoigi khunarol amasung punsirol gi oiba adunglaba nat ki masak mayam se masina aikhoigi khunai sida lawriba thodang mayam si masi yamna maru oi masi aikhoigi kaidonungda thadokaga aikhoin kaidonungda thadoga satpa yaroi masi thadoga satpa matamda aikhoida mangjaba amasung adunglaba tongan tongan ba adungla aikhoida disadvantage mayam ama laigani haibase masi scholar kayana dumak khanadana lakhi aduga hairiba theory of evolution je masida yumpham oiraga miyoibi samaj gi maramda nainariba adunglaba subject kaya gi scholars singse masina makoi gi culture gi theory madudagi akoi gi samaj gi theory mayam tongan tongan ba social science gi theory mayam amusu magi theory sidi yumpham oiraga sagalaki hairiba adunglaba miyoibi gi maramda nainaba madudagi miyoibi khunai gi maramda nainaba scholars singna adunga darwin gi theory evolution da yumpham oiraga sagalaki ba theory sing asi akoina khaladang adum lokalaga yengba yai makoi gi manungda akoina ngasi father of modern anthropology haina khangnariba aikogi EV Taylor je panbe yai mana aikogi cultural evolution theory si darwin gi theory dum madu yumpham oiraga sagalakpani ma founder of cultural anthropology ani je khangnai masina anthropology gi lam sida ngasi phawbona yamna chow mafam kandra lairi magi primitive culture aba lairik si ngasi phawboda adunglaba culture ne nabigi lamda culture ki theory aduga culture gi evolution gi matang si masida yamna authentic oiba lairik moina ngasi phawboda koi punamona khangnari basini masina atopa wafam amu oiraga ikoina hojik lakadori basina koigi functionalism aikoigi kanogi nat ki oiba machal sing amasung aduga tongan tongan badungla folklore gi masak sing si masina kunai de loriba thodang gi matangda lakringi mamangda functionalism school gi apokosi Herbert Spencer mayam punamangna khangnaba adunglaba fawo scholar ni man mahaksu darwin gi theory of evolution je masidi yumpham oiraga aikhoigi kunai amagi manungda lairiba tongan tongan institution mayam se masina karam kanaba function pangthu ibege haiba magi theory si darwin gi theory do mar yumpham oiraga sagalaki aduna mahangna function gi matang da nainaba yam lamyan ban nupa moi kibena ma father of functionalism haina Herbert Spencer bunga si phawai koi nei kai khunari bani folklore gi lamda lakpa matamda folklore gi lam seida aikoina thodona singtha nariba folklorist si William R. BASCOM haiba anthropologist ni
University of California Berkeley da anthropology gi adung laba professor oirami mapung ena mage specialization si mana mapung ena sangjin gi ba mage research work si ekoi gi folklore gi lamda oiki aduna mabu pithribi pumbana ma anthropology gi background de hora su folklorist amo oina miyam na sakhang naki folklorist mayam sina ekoi gi folklore gi masak mayam sina ekoi gi khunai sida tongan tongan ba maru oiba adung laba thogdang kay ama lawi habi sidi mong amada natraga amada dum phongdong na dan lai adu yamna scientific oiba mieng pathap amagi makhada folklore na ekoi gi khunai da mioi bagi punsirol kari kari thogdang lobage haibasi ihan hanan nei ki bani pasidi maka akoi husiki William R. BASCOM sini haina mayamna dumuk singtha nei mang Journal of American Folkloristics haiba adung laba chepong simasida 1954 da phongmani masigi humpudra tare suba edition da 4 functions of folklore haina mingthonba mahaki article paper si phong masida mana folklore na kogi kunai da kogi punsirol kari kari thodang lobage haibagi matang da function mari khak maruina pukhatana thami ahanba function jana amusement harau tayama piba awa patha hanba ani suba function jana validating culture not yokhatpa not pu saugatpa haibisini ahum subura education folklore na kodi piriba kanaba mana samaj da lawriba akogi punsi da lawriba thodang sina gyan loksing piba haibisini aduga mari subada mahagi article sida thamiba folklore gi function si social control samaj bu ngak senba haibisini masida social pressure haiba wafam sumana pukatana adumak thami hairiba 4 functions of folklore haiba research paper asi phonga aba matungda malengi maming leiraba folklorist mayam amana mahaki paper asi wasuki mati appreciate togi yamna thagat naki aduga masigi magi khudung illaga masida adung laba folklore function gi matangda miyeng thamba adung laba scholar kharju thoraki masida RM Dorson amasung Willard Rogers 1962 gi saiwai sida makoina iba paper kharada amadi makogi presentation kharada William R. BASCOM na piriba 4 functions se sigi mathakta folklore na khogi khunai de lawriba thodang se masi khunai amasung rajniti gi lamda ohongbo purakpada su folklore na soba thodang lawi habisi makoi ani na phongdokpasi tongan tongan makogi paper sing da reflector ki amadi presentation kaya da su masida phongdok na rakhi hairiba wafum sing asi William R. BASCOM na masi khangaba matungda mana amuk further study tore further study toraba matungda mana aikoigi 1981 da contributions to folkloristics kowa ngasi phawada folklore studies da yamna so mafam kandana laiba lari amakhangni contributions to folkloristics haibasi masi archana publication india da phongbani mirat da phongbani haiba lairik se masida adung laba ngasigi mage hana phongki ba 4 functions of folklore haiba adung laba articles si masi happy aduga masigi appendix haiba tangkak ama mana appendix lairik si appendix si deida ngasai William RM Dorson amasung Willard Rogers ani makna masida pukhat ki ba social and political change haibase mahangna hairiba folklorist ani RM Dorson amasung Willard Rogers ani maksida acknowledge tawraga social and political change khunai amasung lengang longi lamda ohongbo porakpada su folklore na choba thodang yai haibase wafam ji pukhalaga mana Hunaida akoigi punsirol da phone loriba folklore na loriba thodang se masi mangani madudi amusement validating culture education social control aroibada social and political change habisini ne man warisin piri ahan bagi amusement harau tayam piba awa potha hanba hairiba ahan folklore gi function si masi akoi puna mangna adumak yam laina amachung khangnaba wafam su oi maramdi aikoini isai ama taning ibse karigino madu akoi nungaina bida maktan madudagi nawai law singi matam law bana mapung ba sinpham orige matamda ahang matamda wari lari tariba pena sakpo ja sing kauraga tariba khongjom parba sakpo ja sing kauraga matam sangna nimit mangani tarani madudagi thama phawbugi matam si pawra akoina wari lari tadana madudagi amuk akoigi isai tadana tawriba punama se nakal amarom da dharmigi oiba mieng yauragasu nakal amarom da namasi amusement harau tayamba amasung awa potha bagi machal moina koina masi season rapani koina masina atopa performance tradition gi oiraga akoi funga wari ma taba matam da su akoi da nungai phawi
lamhui loksing gi wari taba matamda aikoi da haifam khangdaba nungaiba loksing gyan mayam ju pibai matakta nungaiba dun madudagi nungaiba piba haibisina maram oraga folk tale sing si aikoi gi tradition sida hingnabagi hingduna leinabagi achoba maram am so helibani folk tales haibisi imagination da kalpana di yumpham oiba wari ni haibisi koi khangi adu oraga loksing gyan mayam su mana piri aduga mapung oina masida leiribisi amusement harau tayam piba wa pathan basi angang mayam sini kari marang ina folk tale saida asuki matik thawa yauriba phunga wari libiyu wari libiyu hari se kari gino masida yauriba manungai se masida topa adunga masak ama khangi maram aduna adunga folklore na ahanba lauriba thodang ase masi amusement haibisi atopada amu aikoi gi penagi tradition natraga khongjom parb gi tradition da mu yengma matamda khambana kai phabagi matang si masida aikoi yengba yai khambana kai phaba se da nongban se kai ya thonglon dana sikre tukhre madudagi khamba matona ngai hore khambadi sienba yade aduna kaiban sare sine kaiban sare madudagi kaiban manungda khamba matom thajalle kalimba khambana kaiba pha kai je phaba ngamaba adu be taragadi fare kalimba ngamdaba matang thogana leibak praja punamak yaura angam mathau yaura kai phaba khamba sien yade maramdi khamba leigi da bai se moirangi mangjabani adu mathakta majai be me thoibigi थाजिब याब नुपासो मतम जुदा खंब नतन लेत्रे मरम मदुन खंब बो सुगे मति पामु नरप मतांग जे खंब मतम द पनुंग द थाजले मरिन खंबना ताजि पाइरगा कइसिगे थेंगरप मतम द खंब की खुत पाइबे ता होंगयोम पर्व सकपो जा सिंगना पेना सकपो जा सिंगना थानबा एपिथेट मयाम अम मस्ते एपिथेट्स मयाम दे तोरगा थांगा खोक करांग तोमना न खोक थांजिंग को खोकला ब मपागी तादि याइबे ता अलुंग ता दो पाइरगा नोंपों निथोगी सायोन ओइबा खंब संगकपदा नोंपों निथोगी शक्ति दुने तादुगी शक्ति दुने अनिदु उबा काना कई ममाई लेदन सेनग्रे मतम सिदा मयाम पुनमना कई चेले हाइदना हाइनरक मतमदा थोंगले नंगसिगी कुमय यमदुम तौगेदना पागी बंगो नोंयाय नंग ngasi कई फाबदबु नंगना करिगिनो ता पाइदना कई अमखक फाबदा ता पाइ तानरिदुबो ममा ngai na pai bungo poremna torbun lamjawdo kai mapan phabadi khulai ge yawpote mana pai singthoreimne nangna kai masam khak phabra ta pai ri padi am thonai kai khreda nangbu pokko panthodi kai amu yam kai phiru khungumani ka ta thado na lawrpada khambani e ipana kai mapan phabana mana pai singthor paina kai am khak phabu ta pai ba hongna di ipagi gun mayeng tai na khambana ta du jungjalamaga kai dugi matung jim masida tanarakpa kansida akoi gi yengiba kumai yengiba mayam sina thonglena bani pasing ngawrabra haina masida thonglen bu cherekpa khambagi damakta mathumbarang hongnarakpa leiba ki ningthau jubraj kanagi anga mathau puna mu khambagi damakta masida awab oirakpa ta payu laungnarakpa masida thonglena pairuno na masida kumai sanarakpa aroibada thonglenda aikoi gi kwala laga masaida khambada imag ibungona kohallaba matungda adunga ta payu oina thonglena mu laurukpu matamsida piriba aikoi wari taribe isai taribe akoi de piriba manunga je angakpane aduna nungai ba haiba ma masaida aikoi gi folklore gi masak singsida yawsin masina aikoina matam puna makta masida adunglaba wari mayam asi taning bagi adunglaba folklore gi masak sing asi masigi sagona duna laining bagi aduga folklore na aikoi de piriba kanaba amusement haibase chap chana aikoi de pi haibe khudum sin masin oiriba ani subada validating culture not yokhatpa haibasi thoidona maru oiba folklore gi thodangni masigi khudam oina aikoi gi tongan ba aikoi gi tradition aikoi gi custom mayam ama leiribse karina validate tawribage karina ngak silibage amasung karina yokhalibage akoi gi natsins akoi gi yumthong khudimakta sanamhi lali masi karamba wari na masi aya ngaktana thammi masi gi mari lene ba wari hari akoi na lesemlon gi wari da aikoi gi asibaga madudagi konjing tingthokpaga anisi mapai guru gi athang matungina phangkwa akoi nongkhong koibagi wari si mayam punamna khangnaraba wafamni masida sanamahi na halakpa matamda manauni pa khangbana pamban tongduna leiramba kanda masida asawba madida thokiba thokdoktugi matungda guru na nangdi yumthong khudingmakki ningthau nangna oiro haidana masida yathang pikiba bor pikiba madugi wari do maduna hairiba aikogi creation mesida thajaba thamiba aikogi khunai asina sanamahi gi asumlaba yamna senglaba mafam amakal yum khudimakta thambada achouba thodang lodun leiribane aduna folklore gi asungolba masak mayamse masina akoi gi hana lejeramba aikoi gi nat aikoi gi asungolba
culture ada chatnabi thajani punamasi ngak senbada adumok sobo thodang lawi thangjing khurumba kari damak tono aikoi manipur natana bangladesh tagi madudagi kasar dagi tripura dagi aikoi metai punamang na masida thangjing khurumba haidana chatnari se kari gino ngasagi khamba thoibigi wari moirang sayon gi wari sina thangjing haba lai se thoidong na maru oiba adung laba lai amoina aikoi gi thamoi da thajaba piba madudagi khamba thoibigi wari do maduna thangjing gi gun punamak se hen haptana adung laba thangjing haiba asung laba lai aikoi gi maru oiba lai ama oriba lai se masi latpagi amasung masida thajabagi asung laba chatnabi punama asim masi khamba thoibigi wari sina moirang sayoni wari sina amuk sogatna thami amusung ngak sendana thami atopa wari madamu pandu usop haina hairasi akoi gi manipur gi wari libo ja sing sina linari ba wari mayam sigi manungda pandu usop si thoidokna yamna fajaba wari mani mapandagi pusalakpa adung laba mahabharat ki wari ni hairagasu aikoi gi महाभारत की वारी सिंगसिदा अखोगी लमदम सिगी ओइबो ओजा सिंगसिना सागलिबसि अखोगी कल्चर नि थोस अखोगी सेंसिबिलिटीज मयाम से हापगा सागलकपनि अखोगी लमदम सिगी ओइबा नाट की मरिक महौ मयाम मा अखोगी मेते की वारी लिबो ओजा सिंगसिना लिरिबा महाभारत रामायण सिदि यावरि अमुक्सु व्यास की रामायण दे यावदबा अरेदि अदुंगलबा काशी रामदास सिदि यावदबा अनु वारी मयाम अमसु अखोइना मसिदा तारी दुर्वासा सेवा तबो हाइरो इंद्रबोर सिंह के मबो हाइरो मदु समुई उमी सेवा तबो हाइरो मसी पुनमक्से तोपा टेक्स्ट थेंगदि मसी अखोइ सि सागत प अनि हाइबसि चप चाबु खुदम मयाम अमा मसी अखोइनो फंगिबनि पंडु सोप सिसु वारी मसेत अमदि अर्जुन लंका लेबाक चलपद हनुमान थेंगबि वारी सिदि मपानगी वारी द खर फंगे अदुगा अतई मसिदा पंडु सोप कटपि वारी सिमदि मसिदा सागत पने हाबिसिनि चप चाबु प्रमाण मदुम ओइरे अतोप टेक्स्ट अमता फंगदे मपानगी महाभारत की वर्जन अमता लेते अदुना पंडु उसोप कले अदैदी लैखिद्रब मपा पंडुगी ममा इबे माद्रिगी उसोप कच्चब कांसिदा ब्राह्मण वैष्णव मयाम पेले अदैदी श्री कृष्ण पेलब कान मदुदा अखोइगी दक्षिणान चिंग पुनमक तौबु लोरब कान कृष्ण न सोई पेले हारे ब्राह्मण मेन नोय मंगोल ओर को नोय तौरु तौरु थबो कुनिमक्ता मंगोल ओइरो न बोर पीर मसखरे सिगी मतुंग सेइदा नहान मकै जोम लैबाक्ता हिंगै मतमदा मागी पाप खर तौरुबदगी पंदु माद्री अनिसी योलिंग फलांग चलगा जोम लेबाक थम्बी मसा बंगा सिनु उसोप कलबा मतुंग मयाम पुनमन पेनबीरबा मतमना जोम न चंगागा हाई पंदु माद्री हौजिक्ति नचा मंगाना नखोई अनिगी दमक्ता हरिगी सेवा लांगे ब्राह्मण वैष्णव मयाम पेनब सेवा तौरे अदुना नचा मंगाना लांगैबा कर्मसिना नखोइना लेरम पाप पुनम कोकचरे ngasiदगी नोय जोम लेबाक लेबे याद्रे योलिंग फलांग थादोक पिरगे अदुगा सर्ग लेबाक योगजरो कोइदना लाइगी दोलाइदा अनिसु हापगा थिंगत पिखि सी हाइरिबा वारी सि मसिना अइखोइगी मणिपुरी कल्चर दा थोइदोंना चौ मफम कंदना लैरिबा लांगबन तर्पण गी चनिबि सि मसि सौगतपदा चौ मतेंग पांगी लांगबन तर्पण लैदना ngasi तर्पण कलिबसि हिंदू धर्म लाक्त्रिङाइदा लांगबन चरा तंबाइना पांथोंनरमि हाइबसि खोइ पुनमन खंगनरबा वाफमनि एंसेस्टर वर्शिप की या थोइदोंना टॉप टॉप मसा म खंगनि मसी अइखोइनि हिंदू धर्म चंगाबा मतुंगदा अखोइ प्रीति तर्पण नैना मसिदा लांगबन थासिदा अइखोइना लैखिदबि इपा इपुसिंगि दमक्ता तर्पण हैसोइ कटपाइना इसिंगदा तोरेंदा पुखरीदा थाबा मदुदिगे अइखोइना अमु चाउनम उसोपसे लांगजरगा मयाम अमा सेवा तौबगी मसकसे अइखोइगी सोसाइटी सिदा अइखोइगी कल्चर सिदा ngasi फावबु हिंगिबा मसकनि हाइरिबा सुगुमलबा एंसेस्टर वर्शिप की टॉप टॉप मसक लांगबन तर्पण गी असुंगलबा चटनबी थाजनबी कयाद युमफम मोइबा असुंग नाट की मसक असे अखोइगी ngसाइगी महाभारत की वारीदा वारी लिबोजा सिंसन लिरिबा पंडु उसोप आइबसे मसिना सौगतपदा चौ मतेंग पांगे बा वाफम सि ngasiगी ओइना सि फावबा नैनजरगा मखादा लाकदोरिबा एजुकेशन सोशल कंट्रोल अमसुंग सोशल एंड पॉलिटिकल चेंज हाइबसि मथंगी सेशन जमु लखुचगे पुनमपु अमुकना थागतजे।